अहानबदा मरोइबा पाउ पिजरी भारत सरकार ना लौखलप थौरांग अमगी मखादा स्टार्टअप पॉलिसी असि पाइखतपनि हाइना चीफ मिनिस्टर एन बिरेना फोंदोखरे लाकदोरिबा लोकसभा मिखल असि कांग्रेस की ओइनदि अरोइबा लानफमनि ओक्रम जॉय एक्सपायर ओइरबा पॉलिटिशियन नि हाइना बीजेपी की वांगलोय बिजोयना करेमनखरे वीडियो कॉन्फ्रेंस की कुथांग द यूनियन मिनिस्टर सुरेश प्रभुना इम्फाल एयरपोर्ट हैंगर एसोसिएटेड एप्रोन अमदि लिंक टैक्सी वे सानब उरेप युंग तमखरे इम्फाल मोरे लंबी सही अनि हुम की मनुंगददि 4 लेन ओइरगनि हाइना चीफ मिनिस्टर एन बिरेना हाइखरे अमदि चलिबा सेनबा सही लिसिंगनी तरामापन कुन की बजेट असिदि मयांग कंगलबा बजेट अमनि हाइना इकोनॉमिस्ट डॉक्टर सिंगन मैसनामना फोंदोखरे खुरुमजरे टाइम्स ऑफ मणिपुर न्यूज यंगबिरिबा सुंगु कुमथेम जेंटल न तराम नोक्सरी होजिक मियाम द पाउसंदों पिजरी लमदम असिगी लाइरिक लाइसु हैरबा मसागे होननिंगबा अमसुंग लेबाक असिगे सेनमिलोंदा कानबा पीगनी खनबा इंखलकलिबा नहा क्याबो ngasiगे लैंगाकना मिराइबा लेते मखोइगे अनिंगबा अपामबा लोतुना लैरिबा हैसिंगबसिंग अदु मपान थोंगदा पुथोखनबगी पांदमदा ngasiगे लैंगाकना भारत सरकारना लौखलकपा थौरांग अमगी मखादा स्टार्टअप पॉलिसी असि पाइखतपनि ngasiदी मदुगी कानबा अखोइ उबा फंगले वफम असि ngasi मणिपुर विधान सभादा ऑपोजिशन के एमएलए ओइरिबा ओक्रम सूर्य कुमार ना हंगलखिबा वाहंगी पाखुमदा हाउस की लीडर सु ओइरिबा चीफ मिनिस्टर एन बिरेना हाउस दा फोंदोखिबनि चीफ मिनिस्टर एन बिरेना मखा तारदुना हौखिबा सहीदा स्टार्टअप के मखादा खुदोंचाबा पिबियु हाइना लमदम असिगी नहा लिसिंग अनि हेनबना एप्लीकेशन पिसिलखे मखोइगी मनुंगदा सुमनतगी मियोइ सहुमखक लैंगाकना खंगतलगा खुदोंचाबा पिखे लैंगाकना खंगलबा बेनिफिशियरी सिंग अदुदा तराई तराइना सेल हेक्तमक पिथोकपा लेते मखोइना तौगदोरिबा पांदम अदु येंगबगा लोइनना चीफ मिनिस्टर मसामक यावना इंटरव्यू लौदुना मतिक साबसिंग खनबनी खलबसिंग अदु अमुक हन्ना इंस्टीट्यूट ऑफ कोऑपरेटिव मैनेजमेंट आईसीएम की मखादा था अहुम की ओइबा ट्रेनिंग पीरबा मतुंग सेंथंग सिंग पीबनी सही असिगी ओइनासु एप्लीकेंट लिसिंग मरी की मथकता अप्लाई तौरकली मसिदगिसु मतिक साबसिंग खनगनी हंदकी ओइना ममांग सहीदा लुपा करोड़ 30 पीरंबदगे लुपा करोड़ 15 दा हंथरकले मसिमक ममांगी बेनिफिशियरी सिंग खनबदा मतम थेंगथखिबननी दरकार लेरबदी भारत सरकार के प्लानिंग डिपार्टमेंट दा हेंगतपिनबा तकनगनी हाइखे लाकोदोरिबा लोकसभा मिखल असि कांग्रेस की ओइनदि अरोइबा लानफमनी मिखल असिदा बीजेपी न मसिंग हेना माइपाक्तुना नरेंद्र मोदी लेबाक असिगी प्राइम मिनिस्टर ओइना अमुक हलखिनी कांग्रेस ती लेबाक असिदगी पुंगुमुट खरगनी स्टेट असिदगिसु एमपीसीसी अमुक हना उररोय हाइना बीजेपी के वांगलोय सीएच बिजोयना फोंदोखरे ngasi थांगमैबंदा लेबा केंद्र असिदा बीजेपी की मिरेप ओइखिबा जोतिन वाइखोम की मयुमदा पांगथोखिबा पाउमिसिंगा उनबा अमदा सीएच बिजोयना मखाताना हाइखि नरेंद्र मोदी ना लेबाक असिगी प्राइम मिनिस्टर ओइरकपदगी सही मंगा असिदा मियामगी आइफा थौरांग कया पाइखतुना अवनबा कया पुरकपा ngamle असिगुम्बा मियामगी आइफनबा पाइखतलिबा थौरांग कया असि कांग्रेसना मियामदा यौहंदनबा होनबना मखोइगी मथौ ओइदुना लेरि मणिपुरदगी थंबाल मयाम असि फुक्तलगा लोइना थंबौसिंग असि चाथोकदबनी मदु नत्रबदी मणिपुर अमदि इंडिया असि मचेत मचेत कायरगने हाइना कांग्रेसता नौना यावखिबा ओक्रम जोइना हाइखिबा वाफम अदुगी पाउखम पिरेदुना बिजोइना मखाताना हाइखि ओक्रम जोय एमपीपी दा लेरिङै मतमदा एमपीपी बु मचेत मचेत थुगाइरम मिसकनि एमपीपी दा चनददुना तानथोरकलबा मतुंग इखंग खंगौदुना बीजेपी दा अमुक यावरकपनि अदुगा अमुक मसागी ओइजबा थिदुना कांग्रेस दा यावखिबनि मांगना कांग्रेस दा यावखिबसि लाकोदोरिबा लोकसभा मिखलदा मिरेप ओइनिंगबदगे चोंसिनखिबनि अरिबा राजनीति वालानी हायरगा तौथोरकपा थबकना चटनबा यादबा मोंग मरिन तादबा ngakta तौथोरकपा एक्सपायर ओइरबा मिसकनि हाइखे याम कन लावगिबा इंडिया इज इंदिरा इंदिरा इज इंडिया ना मरुद कांग्रेस की मनुंग लेरिबा माइंड से खंगोमी मोइदी इंडिया ना उरिसे कमनमेंट में से कांग्रेस पार्टी सी ही मनुंग दंगाक इंडिया ना उरे मसे अरंग मोने इंडिया सी मांग दोरे हरदी इंडिया की केमता खनमते मोइ पार्टी मांग दोरे हवे तो ओइरमेबा अरा इन सी वहम से पुतोक्से से करेगा होजिक प्राइम मिनिस्टर मोदी 2019 दा इलेक्शन दा अमुक हलागदी मोने इंडिया मुत्तोरे हरिसे मसे मोगी आठदगी मतुगिनदी कांग्रेस मुत्तोरे हाइबनेबा करी मनुगिनदा होजिक कांग्रेस लीडर टॉप लीडर सोनिया गांधी राहुल गांधी जिदावरम की मापा मचा शशि थरूर अतई कयामा बेल नरिबनी याम सावस कैम चेनदना मोइजे मखों जे थांगजलग लैरबने होजिकसी
Hojik chathariba taramathui suba Manipur Bidan Sabha gi taret suba budget mifam asige sitting tarahumdoi legidoriba ase suba ngamloidabagi phibamda leire. Sitting masing suhange haiba tarbadi mamang thaki chana kanglon kanthokuna thangja amasung nomaijingdasu mifam sathaba mathau tari. Masigi ayaba Manipur Bidan Sabha gi Business Advisory Committee gi mifamna warep lawgasu mathau tari. Hiram masigi matangda Tom TV na phangba pawgi matung inadi chaliba sahi asige April thagi angan basarukta pangthoklaba yai haina thajanariba Lok Sabha Mikhal gi Election Code of Conduct March ki tang ama natraga anida Election Commission of India na lauthoklaba yana leire karigumba ECI na Election Code of Conduct asi lautholpa tarbadi Manipur Bidan Sabha mifam sathaba yadabana tensin ba mathau tari luribadi lengak asina sasan tawbuda sijinagadaba senpham sing sathariba mifam asida pass ta hobagi tangai fadaba leiribani Manipur ki Governor Dr. Nazma Heptulana lengak na paikhaliba thabak thoram singda yumpham oiba mahaki oiba warol piraduna tha asige kunda hogdokiba Manipur Legislative Assembly mifamda lengak sasan ge thaudang loruro haina Kendra humpugi miyamna thagalakiba mihut oiriba Manipur Legislative Assembly gi member singna leva ki aruba tangkak amasu oiriba hojik chathariba Manipur Legislative Assembly gi budget mifamda saruk yakidre Sathariba budget session asige ngasi humni suba numita mifam mapung phana sathagrabasu ruling amasung opposition haina khaidokuna thamliba house ki seat singda member sing suna laktabana ihang hangkhe ngasi ki session coverage tawba sakkiba Tom TV gi pawmina press gallery dagi uba matamda ruling gi maikei da thariba seat singda su hangduna leiba aduga opposition gi maikei dana hena hangduna leiba thengnarakhe masimak house ki member singna lenga ke thabak thauda da puning changdrabara haibage asobo hang ama oire Sathakiba session asigi business proceeding ge saruk ama oina speaker na member humpu leiriba assembly da Wangjing Tentha Kendra ge MLA Pawnam Brojen Masagi oiba achinba leibana ngasi ge session yawba ngamloi dore masigi damak suti pibiyo haina speaker da tharakpa mahaki warol speaker na house ta puthoke amadi suti adu house ge member singna ayaba pikhe Bharat Lenga ki Commerce and Industry amadi Civil Aviation ki Union Minister Suresh Prabhu na video conference ki kuthangda hanger associated apron amadi link taxiway sanabu urep uyung tamkhre ngasi Union Minister of State Jayant Sinha Lok Sabha ki MP T Maina Rajya Sabha ki MP Khetrimim Bhavananda MLA Dr. Radhesyam Yumnam amadi MLA S Subhash Chandra Saruk Yaduna Imphal ki airport ta pangthokiba chinglem laba thoram aduda saruk yakiba MP T Maina na Imphal airport asida plane sing thamnaba hanger leirabadi Anganba ayuk amadi numidang athengge flight schedule tawba yaragani flight journey na maram oiraga numit chupa ama matam manglamba adu kokhanba ngamlagani airport upgrade torpa asina Imphal airport asi tasengna international airport amagi chapsaba wahanthok leiragani haikhe With the coming of this hangar and this associated apron perhaps aircrafts can stay here overnight and we will be having perhaps late night flight taking off from here. At the same time, very early flight. So as I said just now, here the sun rises very early. So if we start a flight in the morning around 6 or 6:30, it will take us to Delhi or any part of the country by 9:30. So we have the full day working day before us. At the same time, when suppose from Delhi comes around 7, this year 9, no problem for that. So like this, with this improvement in infrastructure, we'll have more advantages and more facilities for all of us, and we'll be well connected. At the same time, this has become an international airport. Zatigi mapa Mahatma Gandhi gi chamaga yankai suba mapo kumon gamari lenena Ministry of Road Transport and Highways amadi Kalinga Motor Sports Club Odisha ani na khusamnana sinba motor car rally Myanmar gi Rangoon gi damak ngasi ayuk Manipur gi Chief Minister N Birena Chingmairong da leiba Hotel Classic Grand ge lamthakre flag off tawbagi thoramadu da Chief Minister N Birena Mahatma Gandhi na pamjaramba ahinsa gi lambi adu ngasi pangthokliba car rally asina nahongna na ningsingbagi tanja ama piri madugi sumathakta road safety gi matangda rally asina miyamda paujel piri Manipur asi Southeast Asia laibak singa phawdok phawjin tawbuda yamna maru oiba mafam ama oiri masimakna lalol itek tourism na singba hiram kyada asobu scope ama lei Imphal More lambi sahi asigi Lakadoriba sahi ani ahumgi manungdadi 4-lane oiragani amadi mapan laibak singda satok sasin amadi lalon itik tawbudasu asoba hongba ama laklagani haikhe The rally will help in reaffirming our belief in the principle of truth and non-violence, as well as in enhancing awareness on road safety.
Gandhi's fundamental belief is in Saitya, the truth, which he also called God. Gandhiji believed in the twin principle of Satyagraha and Ahimsa. The philosophy of Satyagraha holds that every human being is capable of doing well and thinking good. Satyagraha's aim is to bear self-suffering in order to generate a meltdown on part of the others. Hojik Ramsa Madi SSA ge Oza Singh Thabak Lepagi Kongjang Sangsiliba Sigi Matang the Paladuna Mahana Hai Ramsa SSA ge Oza Singh asi project amagi makada contract on a low kibadage Adubu Matamadugi Lengakna Makoibu regular on a Lorambani Central Project Oibana Oza Singh Toloki Senfam Center de Gitadorpani Masida State Government ki Oiba Mityengda Ramsa SSA Oza Singh asi Atuba Matamda State absorb Torgani Thabak Lepagi Kongjang Handopiduna Isai Sagi Thabakta Mai on Sinbio Haike An Tasengbadi Ramsagi si Mkoigi Magi Tamamali Hajariba Madugi Wayna Torgana contract ki type the scheme Dugi Wayna Torung with the talk the direct recruitment of Salamaba Tolop na direct ID permanent wina Aduga Tolop Namu Adagi Pirakpudu Aduna Salaiba Adu some the regular cano where the Tolop Sisauba Adu Adagi Pira 50% of Hadraba Adugi the backlog Hra Tolopsi Inkataba Karleba. And Husi labor financial condition, I Hanjan you hiding the man that Tabak Mayama Hapsalambagi problem Karlebase. Machine and the Buni Adubu Moy Han already joined our lake reversing, sang reversing the sympathetically. I could Kanagani Aduna, I gave Moida in a hiding with the Quisi Baja Session Gagasi Loiraga, a Koi Karikarita Wayaba, Moibu Pazana, absorbed on another, and the Mafam Sana Tamnavado. A Koi Honagay Aduna Yaragadi strike. Panbayavadi rally asida Puna Mahindra Scorpio Tara Amadi participant in Puna Sarogyari. Hokiba February Marida New Delhi Rajgatage Minister of Road Transport and Highways Nitin Gadkari na lamthakibani Delhi dagi Gujarat UP West Bengal Dhaka Tripura Assam Phawduna laklaga ngarang Imphal da thunglakibani. Tha asigi marida New Delhi dagi Mahatma Gandhi gi chamaga yankai suba mapok kumon ga mari lenana amadi lambi da asoyangam thoktana bagi paujal puruduna lam tharakhiba car rally singadu Government of India gi Ministry of Road Transport and Highways Ministry of External Affairs of India amadi Bhubaneswar da laiba Kalinga Motor Sport Club ka puna khusamnaraga Myanmar gi yangun yawgudoriba kilometer lising tarek ka kun car rally sing adu ngasi nungthil border town More da thungkhre Hairiva car rally asina More amadi Myanmar border manakta lairiba India ki integrated checkpost ICP thunglaba matungda More da lairiba nifumdoi suba Assam Rifles ki CO Sumit Sud amadi Technopol District Police ki SP Dr. S Ibomsa ki kangbuna taram okay amadi More da lairiba tongan ba kanglup gi lusingba singsu saruk yaduna lakliba team sing adu gi leader sing da lengyan fi piki car rally adu da puna mi 13 loina rakhi amadi maruina saruk yakhibada Ministry of Road Transport and Highways Government of India ki Joint Secretary Mr. Ave Damle, Ministry of External Affairs ki Officer on Special Duty Colonel Vijay Tomar, Kalinga Motor Sports Club ki General Secretary Mr. Ramesh Mahapatra, Rally Organizing Team ki Member EZK Uma Mahesh na maru oiba miyosing oike. Tungda car rally sing adu Myanmar gi damak More thadok tuna lakpada Indo-Myanmar Iron Bridge da lairiba Myanmar gi Immigration Office mamangda Myanmar Tamu DC amadi official singna Myanmaris nupi angang kayaga loinana lambigi matai da leptuna makoibu welcome to Myanmar haiba banner paiduna taram okay. Mahatma Gandhi's birth. It also promotes road safety. We started from Delhi on the 4th of February. We went to all the places in India associated with Mahatma Gandhi in and around the north of India. Then we came to Calcutta, and from Calcutta we went to Bangladesh. We had a reception in Dhaka also, and from Dhaka we moved down to Silchar to Imphal, and there we are here today in Imphal. It's been a wonderful thing driving all the way, promoting the ideals of Mahatma Gandhi and also promoting road safety. Much of what Gandhi said has relevance to road safety also. He said patience and tolerance. Saliva senba sahi lisingani taramapan kungi budget asi development da mai onsile haina thamlabasu budget ki figure asi yenglagadi karisu tongningai leitaba asa leitraba mayang kanglaba budget amani haina economist Dr. Chinglen Maisnam na phongdokre
Wafam ase ngasi Tom TV na puthokiba budget asigi matangda akhanana unaba amada phongdokibani. Tha asigi kundagi Manipur gi Governor Dr. Nazma Heptullah na Governor address piduna hongdokiba Taramathui suba Manipur Legislative Assembly gi taret suba budget session da sarkar asigi senthum gi thabak su puriba Upamukhyamantri Y Joy Kumar na puthokiba budget asigi oiriba saktam gi matangda economist Dr. Singlen Maisnam na phakatana mamangi sahigi budget tagi handaki budget asina lupa crore 7.52 rom hanthai size yamna pikpa sading de hena mai onsinba budget amani taramari suba finance commission ge award hanthakiba planning commission muthatuna niti ayok na mahut sinkiba asinasu state asina phanggadaba chawrakna lupa crore 2 rom su kakhibana senthum gi phibamda mayol amada lakhibani Honabagi mamita the Vase, Masilam Labactivani, Matitangai Padana, Dubaya, Kogi Sahigi, Risuel Giweba, Adumagi statement, more in idea to Manatamini, Adu Masigi, Kutanga, Kogi Manipura, Koyan Pamnariba, on the Porakani Hariba, the Sakar Gisu Magi, Tamzariba political commitment Mayama, election among the Tangivishing dog, Madu Pangtopada, Yam Sawa Kuro, Ogadranka. Mamangi, Koi revised budgets. Mastigi yang matamda handaki budget ki estimate sida koi crore 7.52 tuisi masi handaya. Anu masi yangadi koina if inflation si also koi taken into account. The port ki mamal hangalap ki sang si yangadi masi yamna ka hen contractionary wave. Hadi absolute yang badasu contractionary wave adu real time the yang matamda su budget si yamna ka hen contractionary wave. Aduna contractionary weba budget amagi kuthangda akoina awonba purak pa habase masidi a distant dream ne koi 14 finance commission gi magi awrc masi handarakpa adigi amaromda planning commission muthat ki dana niti ayok na singhibidagi koi hana madudagi phangba sakthung se hadi sakthung hadi madugi mateng tengbang se masi puraka khre aduna chahi mada koi crore lising ani muki mayaji changsi hokhiba mangi chahi ahum lom sidaida masi phangak Sinasu yamna sauna mating pangsilaktana budget si contractionary oinabagi macha amasu oye. Amaromda Manipur University ge Department of Economics ke Professor C.H. Piro Ranjanga budget asigi matangda akhanana unabada sarkar sige lishingani taramapan kungi sisinagadaba senthum gi mayon asi agriculture amadi horticulture romdasu achawo minyeng changbagi mami tai Go to village, go to hills, pangthokpadagi miyam gi apamba khangna hiram asida mai onsinbagi maram ama oibasu yai. Infrastructure gi lamda yenglabasu urbanization da ahenba minyeng changbagi mami budget asida reflect tawri. Putholiba budget asi planning amagi makhada sathabadong tawi. Makata ne state asige sakot thorangda ahenba minyeng thamsi hairabadi budget ta transparent laiba haibasi yamna maru oi haike. Akhoi budget sida centrally sponsored schemes kya lady. India government ki flagship programs scam lady. High river programs sida thadarappa paisa se masi moina phajana utte. Makhoina chawrak khitang se crore chama thadar kadogdo crore manga tara trama utle hare herga. Adugi actually ngasai gi central government ki laiba flagship programs sing se madugi paisa duna hen laaga moise haidi prajad uthokta paisa di lakpa. Masima ay masigi habit sima kitang kanuta honjaningi. Paugi maraktan atin babre matang longchari. Lamjingba Group na Manipur da lairiba Assembly Constituency humpudagi mathauda pukning changba Public Relationship Executive Post ki mioi amamam lagzagadori mahigi thak yamdrabada graduation oigedabani akupa marol gidama contact tobiro at 131944063 amukasu at 131944063 aikhoigi address Lamjingba Group Rims Road Imphal phone number at 131944063 Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938.
Manipur gi ahanba 24/7 cab service oriba lamjingba cab service na miyam gi seba da leizari. Apamba service khanbiu. Economy rate ₹15 per kilometer. Standard rate ₹25 per kilometer. Luxury rate ₹55 per kilometer. Manipur gi district singi maruaina Mau, Senapati, Ukhrul, Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari. Hena kupamarol gi dama contact tobirau 1800 1027 959 amadi 8794613154. Ekhogi website www.lamjingbacap.com. Break matung makata pa paumuk pijari. Manipur lengakna lamdam asida lairaba laihaloi haina laurabasu ngasisu lamdam asida lairabagi pankhai makada laiba hingnabagi lanfamda awaba kaya mayoknariba punsi kaya hingle. Makoising adugi manungda magine haibada kana leijadraba punsi gi laibak thiba thodok amadagi hagot kangkhatpa ngamdadana akhom nayan awaba punsi marel amada lelhori hiram asida report ama. Manipur lengakna lairaba lehaloi amadi lairaba muthatkani haina laurabasu lairabagi pankhaida kham thengna waraba miyoyama tom tv na thengnarakli Kaksing district ki manung chana leiba wabagai kairak maning lekaidagi chahi humphumanga suraba nayan chahi ani gi mamangda thengnakiba laibak thiba thodok amadagi haugat kangkhatpa ngamdana leirakli thodok aduda mahakki phairu amadi khwangi saruksingda sokhibana haugatuna chatpa ngamdana ngasi phawba leirakli ngasi gi taibang pan asida mahakki ni haina hanna yengbada mayamba amanatna kanasu leitre nayangi mayamba dusu lairaba imung oibana chakhawgi lanfamda lanthengna na bahonabada thoidokpa ehenba mateng pangba ngamjade mayambana piba mangolgi kachinamada nayan awaba kaya khangduna leli matamamada nayan mayum makai palami adubu chahi 10 mukki mamangda mahakki loinabi khaina khibadagi makhatana paw phawna kidre haugatuna chatpa ngamdraba nayanna chak thongba kon phengba fisu fizamna chingba nongmagi thabaksing masana tawjaduna leiri leikai yangang singna mahakna sizinanaba ising sokpibana chingba tongan tongan ba mateng kaya pangduna lakli adubu thaudaduna ta leibana angang sing adusu mahakki manakta changningdre haina nayanna thamoi sokna paudam lakhi angang mi amma lakbu u yadre aina bemasi ising sokpiram mati amma tobim angang ge fakonda hailam tan bi yawre mayam jina nuksi bidra cengki ji amma pirak ani pirak ahum pirak bu yawi adegi lupa nuksi bami lupa samji pipirami adu aina wa cengwa lagai adu thamjalli adegi aduga torga ai mayam jina mateng tobidra ai charaga ai hingjabani paing baidu ai loirabani fo thi marakta olaga ai chabaidu ai charabani akoibada leiriba miyamnasu nayangi fifam asi ubada nongma phadok lupa chama chani mateng pangba natana masa masagi ngamnaba hotnajaba maramna ahenba mateng pangba ngamde local MLA pradhan amadi member dagi kari sukanaba mateng amata phangdana punsi loiba ngai hori miyamgi marakta chatuna miyamgi mateng pangninglabasu upai leitana khanghauri chief minister haksel gi tengbangi card pairabasu sizinafam khangdana kangkhathang oina taduna lehori amaromda lairabagi pankhai makhada leiba miyoi singda piba chengi mahau nayanding asisu khanghaudri manipur gi chief minister MLA sing amadi miyam gi mateng thamoi sokna ni hauri mahaki anaba si hospital da chatuna layeng labadi soidana phagani amadi miyam ga mimanana amuk han haugatuna chatpa ngamlakhi gani haibagi achet pathajaba lehauri adumakpu hospital faubadang chatnaba amadi pubinaba leitabana kha chiktuna khanghauri Prime Minister Manipur sem biren dai mateng pa mi waidigi adi samda hainingi loina hainingi MLA mantri amda adu tahana chatka thawgu pailite alibongo si haukiba chahi ani gi mamang dagi khoi khong phaigan gi fairuda sokpadagi
laibak thiba thodo amada khong da sokhibadagi mahak asi hogat kangkhat ngamdana leiri mahak ni haibada ngasi kanasu leitrabani mafam asida mahak masana khoi chak thongjaduna nongmagi changde be yadaba thabak sing masana tawjaduna leiri mahakini haina hanengbada kanasu leitre hairiba sida mari leinaba authority singi member pradhan amadi local MLA na mijeng sangbidana leiri masagi chief minister haksel gi tengbang gi card pairagasu masi bugai tobinaba masi karai da sizinagadagi haibadu takpinaba leitabana mahaki card asi sizinabam khangdana leiri paudam jariba video journalist Naresh Kaloina na Onal Samadram Times of Manipur News Kairak Cyril Laingangdagi Laisram Basan gi loinabi mit udravi thoibi Masanupa mit udrava Rosen Jenims ki doctor singna kupna senaduna laing bagi thabak sathari Tom TV na basan gi loinabi amadi masagi awaba gi paw ama sandokhiba matungdagi ngasisu mama masagi awaba sida mateng pangboina the great kanglaipa koba WhatsApp group amana hospital da chatuna sel gi mateng pangkhre Jenims ki male amadi female medicine ward ta leiriba thoibi amadi Rosen gi manak ta chatuna mateng pangkhibadu Chief Minister gi manau nupa N Rajendro Boy Medical Superintendent Professor L Ranbir the great kanglaipa ke member ke asu saruk yakhe WhatsApp group ke maikai sel gi mateng oina thoibida lupa lising manga ga chamanga abadi Rosen dasu lupa lising manga ga chamanga khusin nakhe loinana chana thaknaba ke asu pekhe group asigi member singna ward 2 aduda laiva anaba miyoi sing dasu chana thaknaba polam sing yanthokhe mateng adu pangbagi matangda the great kanglaipa WhatsApp group ke member mutum tombi masana yamna nungsiba asukwa imung sigi wari ama Tom TV na puthok pirakpasi thaganingai ni awaba wari adu ubada thamoida asuki matik nuai kide pi ta ki ba khangaude wari adu tabadagi group asigi members sing pau phaunaduna mateng pangnaba chairen sasi haina lepnake adubu chief minister na midyeng changlakpadagi Jenims ki doctor singna chief minister gi imung manunggi miyoi sing yauna chattuna laukhatuna layeng basida chief minister bu thagat chari yamna leidana mateng pangmanate thamoi ge nungsibaduni doctor singna kanna honi bibasi yam nungai aduga Tom TV na imung amagi punsi kambiba simak thagali haike paisa gi mateng du nate ko khoina laksari se emotional oiba support to government da amasung doctor sing da pibudu neba amasung media da na lawriba thodang se asumba maigai da laibudo masine ba khoina encourage to laksabne ba khoina laksari se khoina sida lupa manga tara pibudugi da khoi thoidona yam kana pibusu ngamjede khoi di tongan tongan ba sinfam da leiba amasung lari ka chutamiba mayam ama yawbani adubu khoina pijari basti media sumna season raktuna ngasidi sumaina awana tarabasing amasung mafam chadra leirabasing se khoi media group mayam sina paw se mathang mathang pinaragadi khoi punna sakhot minaba nungai minaba yagani haiba wakhalon du phaunar kudagi khoi asiguma program ase khoi lokhot sabani anaba mama masagi haksang gi fibam gi matang da Jenims ki medical superintendent Professor L Ranbirna mama masagi haksang gi fibam doctor singna kupna yengshili dakar oiba khudima khulai thaduna yengsinbegi thabak sathari disabled certificate phangale CMHT card su piduna madugi makhada pba ba khudong saba sing punamak piri tongan tongan ba pukchel chaurbu singna mateng pangbirapasi thagachari haike tamui akoigi hospital ki side gi akoi CMHT ki side gi adogi akoi honorable side gi honorable CM ki side gi akoina mateng pangbudu akoi ngamjege na aduga anaba ni sisu phabo oisenoina isoda patna tawjari siga lone lona na akoi mass media akoi Tom TV na si akoi pukhalaga akoi gi media da pukhalaga masi CM gi akoi honorable CM gi knowledge da la aga akoina pukho ngamjabase masi ai akoi gi su yam chawthokningai oijaba aduga akoi su iso de khoramjari masi akoi aphabam gon pinbi oina aina anaba siju phaba romda akoina aphaba romda khalaga pharkani haju atha tawi March ki tang nipan phawgi manungda CSIR Central Ladder Research Institute Adhyar Senai amadi Lamphel Pat Imphal West da leiba CSIR North East Institute of Science and Technology ga khuchamnaduna lamdamasigi nat ka sagonaraklaba design singda yumpham oiba photok sing industry oina semgatuna marang kaina puthonaba ahenba mityeng thamli haina CSIR North East Institute of Science and Technology ge scientist in charge Widrom Bir Kumar ga Tom TV ga akhanana unaba amada phongdokre mahna hai puthokadoriba pothok sing asi maruina ningol singna toina sijinaba shopping bag cloth bag tote bag fashion cool hand bag lunch carry bag file holder yauna tongan tongan ba polam sing yauri
पोथोक्सिंग असी चादा मरिफु तरादी फैब्रिक टेक्सचर डिजाइन लमदम असिगी ओइरगनी सुमनतगी चादा तरादी लेदर खक्तना साबो ओइगदौरिबनी हाइब वाफम क्या फोंदोके साजरीबा प्रोडक्शन सी कोई different types of ladies की carry bag में आमा मले रिको सी ओबीआई नत्रगना कोई टिफिन कैरियर ओबीआई और नत्रगना फाइल फोल्डर्स ओबीआई नत्रगना वॉलेट ओबीआई सी कोई हुजिक लेबिरिबा प्रोडक्ट में आमसिंग सिनी मसई सिदा कोई न सिनजरिबा रॉ मटेरियल सी कोई मणिपुर की फैब्रिक कोई की मैमना तुम सिनरिबा कोई फी मकल वेराइटीज अथाबो योबे अपाबो योबे डिफरेंट टाइप्स ऑफ फी सिंगसिगा कोई की लेदर गा नत्रगना सम मेटलिक केनोगा कंबाइन तौने देन मसिदेदा कोई न यामना चावना ट्रस्ट एरिया में थमजरीसदी अखोगी लोकल की मटेरियल्स ना मैक्सिमम ओइना यामद्रबदा अखोगी प्रोडक्ट अमगी चाद अखोई यामद्रबदा 90% नत्रगना अखोगी मसिदगी हेनबा मटेरियल्स ना अखोई मणिपुर सिनरगा अदुगा सम अखोई मणिपुर फंगदबा फॉर एग्जांपल अखोगी मेटलिक की प्रोडक्ट लेदनको और नत्रगना अखोई लेदर साउंड जिंगसी मसिन मपानदि कितंग परगसु अखोगी मैक्सिमम दी अमरोमदा लमदम असिदा फंगबा पोलमसिंगदा युमफम ओइदना सेमगकदौरिबा असिगी नुंगी ओइबा पांदमदी एक्ट इज पॉलिसीना माइ पालकपा मिकुप्ता मपान लेबाकसिंगा चांगदमनबा यारबा इरमदमगी पोथोकसिंग पुथोकपनी पोलमसिंग असि मालेमगी थाकता पुथोकदुना मपान लमदमदा एक्सपोर्ट तौबना लमदम असिगी इकोनॉमिक ग्रोथ चाउना तेंगबांगबा ओइगदौरिबनी हाइना वाफम क्यासु फोंदोखे हारिबा कोई प्रोग्राम से सही अहुमगी ममांगदे कोइना प्रोग्राम से तौजरपनी मसैदा beginning da koi gi project sarakpa projectization torokpa madugi equipment procure tawba mathang mathang adigi know how tawba adigi madugi model design develop tawma tanda koi matam yam chang bhai tare ko anu hujikti koi production si all standardized torga koi production lei rew aduna from this moment itself koi product si marketing gi venture tawba yarane mamang de koi research tawjabane karamba product tawgani madugi design ne kramai tawgani madugi color combination ne kramai tawgani madugi shape size ne kramai tawgani adigi karamba fabric नत्रगना material use तौगनी हाइब दुगी research तौरकना कोइना चै अहुमरी से थिनजरा मतुंगदा हुजिकती प्रोडक्ट से फाइनल तौरे means we have already standardized the product तौरबनीना कनागुंबा अखोगी entrepreneur मना ए हारिबा प्रोडक्ट मंगा से अखोई इंटरेस्ट लेरी हारगदी प्रोडक्ट मंगा से एडॉप्ट तौरेना अदु मोय कमर्शियल प्रोडक्शन तौबु यारने यामना चुंबा वाफमनी एक इस पॉलिसी ना मपुंग फाना चतनरक्त्रिंगगी मांगोइना लमदम असिदा अखोगी इरमदमगी ओइबा पोथोकसिंग पाक्सन्ना मपालमगी पोथोकसिंगा चांगदमनबा यानबगी मवंगदा पुथोक्तुना अखोगी एक इस पॉलिसी लाकपदा मायोकननबगीदमक्ता सेम साब हाइबसी यामना मरुइबा वाफमनी वीडियो जर्नलिस्ट इलाबती सिजोगुमियुंगा लोइनाना कैमरा पर्सन संजोय लम्फेल पाट CSIR टॉम टीवी इम्फाल हौखिबा तांग कुनगी नुमिदांगदा हेनिन मोइरा नोमाइथेम वहेंगबम रोशन अमदे नोमाइथेम डेविड ममानबा अहुमना कैबुल खुंजिंदगी मयुम हलकपदा काइरेन फाबी मपादा निसा सासलगा लेरंबने हाइवा मियोय अनिना मखोइना तोंगदुना लाकपा गाड़ी खामगा लोइना मरम अमता हाइदना खुद थारक्तुना असोपन नंगहलखिबा अमदे पुलिस ऑफिसर अमगा लौतुनरगा मखोइबु लॉकअप योहनखि हाइवा थौदोक अदुगा मरी लेनेना सेमखिबा जेसीना चेनरीबा मरा लेबा मियोयसिंग अदु चेराक पियो हाइना वाकतख्रे वफम असे ngasi Manipur Press Club ta pangthokiba paugi mifam amada Chenariba Kaibul Police Station ge ASI Chenariba Miyoi Raghumani amadi Samananda makoi ahum gi mayok ta semkiba JSC ge convener Nongmaithem Ivoton Singana phongdokhibani Mahana makha taraduna lakliba tang kunipan gi manungda mari leinaba singna Chenariba ASI amadi Karen Fabidagi Miyoi ani adu matik saba cherak phanghanaba thabak paikhatrabadi akanba khongjang sangsinaba sem saba loire su haiki tungina aikoi hairiba कोई मरम लेतना मरा लेतना पुलिस ना तौनिंग हेक्ता तौबा कोई मिसम प्रजा कोई कमाइना लेगेदगे हाइबा पोसमा कोई सिमिसला दा कोई ना थमजरी मरमदी पुलिसी करीदमक्ता कोई मियाम प्रजा गानब लेरिब्रा नतरगना मिसम प्रजा फुनब लेरिब्रा हाइबसिमा कोई सिमिसला की थोंगा आइना मेदागी मतेंग लौजरगा आयाना अपील तौजरी Ministry of Home Affairs na subsection 1 gi tongan tonganba CRPC section 13 gi makada Manipur yauna awang nongpoki state mangada Assam Rifles na ehenba pangal sijinaba yabagi ayaba pithokibabu Youth Forum for Protection of Human Rights na akan mamong da yaning da phongdorokli wafam ase YFPHR gi president na thadorokpa cherol amana phongdorokpani cherol asina makha taribade Government of India na afaspa 1958 fawba lokthok pidana leiringai cherak asida paramilitary force ta ehenba pangal amuk pisinba ase yaning de Supreme Court ta hanagi sasinaba khuthoknabagi case mayam ama loisindana haujisu leiri anuba thodok sing tholakpa yabagi akiba lehenbiganu
Bharat ki Constitution bu ikai khumna bu utuna awang nongpok ki miyam gi hingbagi hak manghan bigano haibu wafam sing serol asida palli. Amaromda All Manipur Women's Social Reformation and Development Samaj na su Ministry of Home Affairs na Assam Rifles da henba pangal pishin bagi thawongbu akan mamongda yaning de haina fongdorokli. Ofam ase lupasigi President TH Ramani Leimana tadorok serol amada fongdorokpani. Serol asina makha taraduna Manipur amadi awang nongpok state singda leiriba yahlongwi sing pumyot yot naba CA bill 2013 pass Rajya Sabha da pass toba ngamdabadage Bharat Laingakna asigumlaba thawsil asi torokpani. Manipur kana bahana bada nupi oibi singna asobu thaudang loduna lakli ima tarani thoi kangla mamangda fi thongdana khongjang changsin khibadu taraina lawridabani paramilitary force ta ahenba pangal piduna yalongmi muthatna bahana ba yaroi loinana Bharat Laingakna Assam Rifles ta piriba ahenba pangal adu khudakta lokthokadabani haibu wafam sing cherola sida palli. Thawbal district ke Khangabok kendra gi manung channa leiba National Highway chamaga ani Imphal More lambi dage Khangabok Bangsi Budon dage Kiam Kongnang Makong Fauba kilometer manga sangba Inter-Village Road nauna semjin bagidamak ngasi hanagi BJP Manipur Pradesh ki Vice President TH Jadumani na PMGSY Thawal Division ke Executive Engineer Thiam Samungau amadi Special Contractor M Jotindro yauna haktengna satuna yangshin kre ngasi satkiba yangshin khongchat aduda Executive Engineer Thiam Samungau na lambi asi March tha yauksang mamangda semjinduna miyamda sinana bagi thajaba piki loinana hanagi BJP Manipur Pradesh ki Vice President TH Jadumani na fongdorokpada hana koilas tharambasi hojik mafam kya pothole kya leibana miyam maruina mahiroi singna sathok sasin tawbuda khudongsa daba kya mayok na halle masida sunatana nongju tha lakpadana hena khudongsa daba kya mayok na hanbada maram miyam gi khudongsa na bagidamak lambi asi semjin binaba mari lenaba department gi miyoi sing yauna yangsinduna semjinaba khongthang asi lokalapani Department ki maikaidagi lakadoriba March tha yauksang mamang fawbuda semjin bidana miyamda sinabiyu haina appeal tawki. Manipur High Court Complex da leiba Manipur State Legal Services Authority Manipur na fongba Go Green Hive Diary da hapliba Bharat ki map da Manipur ki map mapada Nagaland haina tharibasina miyambu lana lamjingle haina Cabo Valley Kiampok Lamchau Memorial Charitable Trust na nungaitaba fongdorokli. Wafam asi trust ki Joint Secretary Athokpam Jit Maitai na thadorokpa cherol amana khangalakpani. Manipur sahisa kaya gi mamangdage ningthau palakpaleba amani Yelongmi kanaba khongjang kya sangsiliba serak asida asigumba asoi aranba thong sing thon bigano khudakta map asi chumthokpiyo hairi hojik pawgi marakthana ten babre matangalongmina si Bray oil, agarwood amadi, tang fangma machal kayana semba, adugumnaba, iramdam asida puthokzaba, Rehal perfume, Aryan store, Dove, Lico store, Jason amadi, Ningthozam Enterprises ta, Fangbiragani, Aikogi head office, Hatami Nuthong, near Symmetry Road. The Great Wedding Sale by Mobile Furniture. Panthoibi embroidery da hauzik miyamna yamna pamnariba top, blouse, fanek, sengau, porloi amadi kangkhal na chingba, luhongba da changba khudingmak amadi nupi oibi singi akemogi potlam khudingmak ahongba mamal da fangbiragani, loinana order su luxury. Lengsin biro ngasimak Panthoibi embroidery Sagolban Khamnam Bazar opposite Oriental College Imphal. Contact number 700-540-2267. Furniture industry da chahi tara manga hen experience leiraba Mobile Furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong chaw lobi ngasi muglengchin biroksi Mobile Furniture Coapitel near Imphal College. Break matung da mayam bamukana taram nokchari. Smart Society Manipur na sindana Imphal West ki manung sanba sangai thel da leiba vocational guide school da ngasi nongmagi oiva health awareness kam health camp ama pangthokre. Camp asida school asigi mahiroi singda lemna laing phangan bagi makhada
hidak langthaksu lemne yanthokki kem asigi matangda Smart Society Manipur gi Secretary Narengbam Dhanapatina ningtham tha amadi kalen tha anigi ainga sa onaba matam oibana makal kya gi laina layong sing angang singda narakpadagi ngakthoknabagi pandamda kem asi pangthokpani haike pangthok taribasi maroina akhoi leiriba locality adagi leiriba school sigi angang sing akhoi leiriba akhoi laina tina akhoi lakadaba akhoi hakjang akhoi na NI myam dagi ngakthoknaba akhoi na men oina tawjabani ahanba program oina akhoi ngasi program asi akhoi na Smart Society na mamangda akhoi na satharakpa program singi saru amoina ngasi gi program asi ju health care asi akhoi na pangthok jabani secretary Imphal manungda handak marak oirakliba law and order gi fibam asigi yenglaga thoningda bathodok sing thoktanaba Imphal West District Police na lokhalakpa section thorang gi sorok amoina ngasisu Imphal West District Police gi additional SP operation TH Krishna Tomi gi mityeng makhada Imphal West Commando Bazar Unit na City Police Station gi manung sanba Ima Kaithel Kasturi Alugali How Kaithel Delhi Motors Lambi Chamber of Commerce Lambi amadi Dharmasala area da pakshana thibo humbi gi thabak chathakre Numit yung matung pung ahum ga minute kun mga dage mari fawwa sathaki ba combing operation aduda punna miyoi sa mga ga humfunipan rom masa-masa gi saktak se puthok anduna masak khangdokhi maduda masa gi saktak se yaudaba jingnaba miyoi 13 makata na wahong pahong sathanabagi damak City Police ta sinakhe Numit mga nigi manungda Board of Secondary Education Manipur gi class 1 dagi 10 fawgi meheroi singi lyric sing kaithel da fangangadabani haina Socialist Student of Manipur gi President S Yaimana thadorokpa cherol amana dabi torokli cherol asina makata na haribadi hojik lyric fangdabagi oirakliba wathok asi masagi oijabathiba pukchel motpa mi kharagi thawin sina thoan bani hareduna matam sana lyric sing phanganduna mari leinaba mafam singda yahonaba printing press sing da mateng pangbiu amadi Mathau ningthina tawriba printing press singda ahenba thabak pigadabani hairi SSA amadi Ramsagi Oza Singhi Pithoktana Lairiva Thage Tolo Pithokpio amadi Oza Singhi promotion line thambio haiba tongan badavi tawrodana Oza Singna sangsilakhiba Siswak Strike Khongjang asiga thana numit 15 ni sujinkhre Khongjang gi saruk amoina ngasisu masing yamlabo Oza Singna khuyatongda leiba Imphal West ke JDO Zone 1 ge office ta wakan mifam sathaki Khongjang adu da saruk yakhibi upper primary gi Oza Mayang Lambam Khogendrana SSA amasung Ramsagi Oza Singna Mahiroi Singi Khalaga Matam Koina Tolop Phangdrabasu Mathau Tongduna Laki Adubu Tha 3-9 hena Tolop Pibidana Oza Singna Kayam Koina Angang Singbu Mahi Takpi Bangamgodoribano Athuba Matamda Oza Singna Thengnariba Awabasi Lengangna Ubiduna Warusin Ama Purakna Bohonabiyo Haike अखोई लाइक फजन ताकसेगे अदुग अखोई असिंग याम राइटफुल ओइरब अखोई डिमाल से असि सरकार अमुक्तंग खनाबिरे हारगा अथु मतम द अमुक्तंग अखोई जे यासन होनबि हाइदुना आई सरकार दंतंग आई रिक्वेस्ट तौजगे Election Expenditure Monitoring ge pautak makada lakodriba 13 suba Lok Sabha mikhal ga mari lenena thorom singda sijinagadauba polam singi mamal lepthoknaba khananenabagi mifam amangasi DO Thawal ge conference hall da pangthokre DO Thawal Hobam Rosita IS na chair logduna pangthokiba District Price Fixing Committee gi mifam aduda state amasung National Political Party singi mihutching su saruk yakhe mifam aduna handak pangthokodoriba Lok Sabha mikhal ga mari lenena thorom singda mirep sing amadi political party singna changadoba polam singi mamal adu ngasigi mifam na lepkhre lakadoriba 13 suba Lok Sabha mikhalda voters oiba yaraba sing amata sithadana saruk yanabagi pandamda Thawal amasung Kaksing District ke Kendra Taragi polling station sahumga marifu humdoida namit nini gi oiba voters special kem ama hayengdagi hoduna hangsit fawwa sathagadori numit khuding ge ayuk pung 10 dagi mari fawwa pangthokadaba kem aduda Thawal amasung Kaksing police polling station sahumga marifu humdoida sathagani hiramasi gi matangda ngasi deputy commissioner district election officer Thawal gi officer chamber da pangthokpa pawgi mifam amada DC Thawal hobam Rosita na hai Sahi asigi January amada masagi sahi 19 suraba vote thadabagi right fangba yaraba sing lakadoriba Lok Sabha mikhal asida saruk yaduna masagi right adu fanganaba pandamda pangthokpani maram asina voter verification and interaction program gi special camp asida voter oibagi sahi suraba register tahodaba singna camp asida enrollment tawduna isagi voting right adu fangbiu hanadagi voting right lejaraba singna masagi asoiba yaurabadi special camp asigi khudong chaba lobiduna correction tawbiu haike 1/1/2019 da 18 sugadaba mayam sida khoi gi
mafam asida khoi gi BLO sing da strict instruction pigre aduga khoi gi political parties gi meeting amasu all recognized national and state political parties gi mafam su pham dana khoi information jo share tawjagre na mafam sa khoi gi left out eligible voters mayam magi electoral roll mafam aduda koina tham kano e roll du polling station do thamam Teknopol da leiba kuntaruk saba Assam Rifles nanga se Imphal More lambi gi khudeng thavi check post ta More da gi Imphal tamna lakpa I-20 car number MN06NA7405 check tobu gi thabak sathabada miyo ema da gi lupa crore amaga lakh humudra manga gi mamal oigadaba brown sugar amadi number 4 fare farba miyo adu usiwa awang lekai da gi MD Jr Rahman sahi kunmanga apokpa Basihur Rahman kawi mahak fagalaba polam sing aduga loinana napta sinakre ngasi Imphal More lambi paringi More town manakta bolero car amaga van amaga thengjinabagi thodokta aso open nangkraba mioi ahum More da leiba Assam Rifles ki kambuna mating pangmago leinana Assam Rifles ki unit hospital da pukhatuna laikat nakre IGAR South ki midyang makhada Tulihal Battalion da leiba mapan suba sector Assam Rifles na sinduna mayang Imphal Pawbitek da leiba Greenland Academy da International Mothers Language Day gi thoram ngasi pangthokre thoram aduga mari lenana imalon bu yokhanaba theme da debate competition ama pangthokhi tongan ba student body sing amadi CSO sing gi apun balup taranipana Arunachal Pradesh ta kaukiba pung nifunipan gi ban marakta Dorji Khandu State Conference Center da ahanwa Itanagar International Film Festival sing ni taramapan hongdokre Arunachal Pradesh government na International Men Society of Goa ga khusamna duna sinba festival adu da lamdamasigi film kyasu saruk yari Lakadoriba Mars ki tang tara mari dagi kun mathoi fauba numit nifani chumna Dubai gi konung Abu Dhabi da pangthokadoriba Special Olympics World Games da Bharat pu mahut chinduna Manipur dagi sanaroi ani amadi coach ani yauri Games asida saruk yarugadaba sanaroi amadi coach Delhi da aroiba coaching camp yaurunaba Mars amada Imphal thadoklagani haina ngasi Manipur Press Club ta pangthokiba paugi mifam amada Special Olympic Bharat Manipur chapter gi president Mayungbam Asaya Kumar na phongdokre Mana makha taraduna games asida saruk yagadoriba akhanana athlete sing adudi futsal da khabam haibong makhongdagi langol jump chitra amadi athletic ki oina kongba nandaibam lekai dagi nandaibam herojitni aduga coach tana futsal gi oina Amila Huidrom amadi athletic coach oina Bisorjit oinamni makhoi Indian contingent ka loinana Abu Dhabi gi damak Mars ki tareta Delhi thatologani haiki mayamna makoi da miyeng ama leiba sigi masigi kenosi kitang lokthokpa chumbra haiba wakhandama akoi thamjare haraga makoi ki talent myam sing asi akoina nurture to ba yokhat piba matamda yamna mateng oikedobadi media sing nasu encourage sum khara tawirakpa adagi kano sarkar gi taraf tai sumoina khara kitang support biragadi ade tungda makoi live se kramai tongna hingogdagi haibigi wakhalondu akoina kitang mayamda share tawjaningdra koi ngasi gi press kenosi akoi tawjagani Housing kasi nung tilda phone kiba Manipuri pause singe banoba pau mo pune yaminase Kanglai pa ki maira Manipur ki shelbit londa pagal hangani haino song thorok liba naha singbu sakar asina mapung phana yokhatna ba hodari CM Assembly gi mifam sitting tara homdo shuna phamba ngamloi dobi film de leire Assembly gi mifam da ruling amasung opposition gi MLA sing masing shuna saruk yakhidre Pulwama terror attack mari leina section thorang gi thabak lokhot poigani CM Pandam CM na motorcycle rally lam thakre sen thungi khudong sa da leibana SSA amasung ramsa gi demand pibangam dabani khanaba yaba khanari strike tobiganu CM handaki lok sabha mikhal asi congress kanjanaba makhogi aroiba lanfamni BJP Ozoi expiry oreba politician amani Bijoy Thawbal amasung Kakching district ki polling station singda voter special camp pangthokadori Paujel start up policy ki sanfam konadrabasu planning dagi sindok na honagani CM mara leiba sing athubuda dadi phangan biu State Human Rights Commission hingat handuna mathau tohle Kangla Pau PHED department da anthaba changi 5 piramba vigilance ta chijilagani Biren Manipur talent leiba youth mayam yom shil laga leiramle Chief Minister Lok Sabha mikhal masi ahan base yon da pangthok lawa yana leire Vidhan Sabha gi mifam lekhat na bahona si CM Aroibada moroiba pom kana fangbigani
अहानबदा मरोइबा पाउ पिजरी भारत सरकार ना लौखलप थौरांग अमगी मखादा स्टार्टअप पॉलिसी असि पाइखतपने हाइना चीफ मिनिस्टर एन बिरेना फोंदोखरे लाकदोरिबा लोकसभा मिखल असि कांग्रेस की ओइनदी अरोइबा लानफमनी ओक्रम जॉय एक्सपायर ओइरबा पॉलिटिशियन नि हाइना बीजेपी की वांगलोय बिजोयना करेमनखरे वीडियो कॉन्फ्रेंस की कुथांगदा यूनियन मिनिस्टर सुरेश प्रभुना इम्फाल एयरपोर्ट हैंगर एसोसिएटेड एप्रोन अमदी लिंक टैक्सी वे सानब उरेप युंग तमखरे इम्फाल मोरे लंबी सही अनि हुम की मनुंगददी 4 लेन ओइरगनी हाइना चीफ मिनिस्टर एन बिरेना हाइख्रे अमदी चलिबा सेनबा सही लिसिंग अनि तरामापन कुनगी बजेट असिदी मयांग कंगलबा बजेट अमनी हाइना इकोनॉमिस्ट डॉक्टर सिंगन मैसनामना फोंदोखरे ngasi goi nadi matang sida manipuri paulo jare times of manipur news yengbiri basingba mukana kurumjari